simple product to mayam dum seasonaram do male ma do yam affordable to oibani ba ko duga pot su phai ba fazadra manam do yenga ke 50 ml ni ko kaisu aina ka isida kasyam tang bana te ba ko nushi nupi manam male no hadi phone gi data la eba yam phadi phazabani review do dum pirake dum review di phazai ba ko adi sinna lore kan da ko nungai na vitamin C gi ama chain bane ba ko yare ame adi atang ba tang na dum phai hai ba lete dina ko kaino aina yam familiar oi ba manam nam me si sum sa yam phazai to okay dum subscribe to the bless to send biramo share to biramo ka hello everyone I say kano video se kano tawge taw namagge tarambane ba ko ado yam namning aba hai tare hol macha ma tarke tawbane aina perfume ga kano ga kakpani ba ko night cream amaga kano ga toner amaga kakpani ba ko aina amukta season drip hai tare ado kakpani ado do sum ulake tawbane ba ado isi se kano di hang ture ba ko hadi pot to soi da bra yeng ba ga ado ai manung di yeng dri ado ulake tawbane do sidana sina Amazon gi sina kano ne ba night cream amaga toner amaga ni ado gi ne ba ko ado sisna perfume ne do sise hana hang torake Chigi manam thi kano macham so habe season gift male ko macham ya ise silai re ado sise mai packaging je mo hadi phone gi data la eba yam phadi phazabani manam do yenga ke 50 ml ni ko kaisu aina ka isida kasyam tang bana te ba ko adum 499 adumaina ne ba do sise hadi magi packaging je am nan ba du ge du ning bai ne ba ko dum phone gi tap ta lak pa ne ba phone cover gi tap ta silpe kan taw bai do adu gi tap ta la e ba ko si ka tin na ta dia yam kalli fazadra smala tinna la ha masado to baby pink ta ga tawa lai bloom hai ba maming se floral gi kakpani ko do ama si so floral gi na ta kakpani si jam phazam nyo salai re masa sam nandra manam yenga ai ko je santhi hi keno che gi manam je si khan nam carton box manam dum nung shi shu da ta yenga ke nushi nupi manam male sima nushi re masak su yam phazare manam nushi masak su yam na le ko aina kashi su tang da zakak pane ba ko daga amana silare sina sisu floral face
ꯌꯥꯝ ꯂꯩꯔꯦ 시ꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩꯗꯣ 시ꯁꯨ ꯃꯁꯛ ꯐꯖꯩ 우렁과저 강대니 시수 이해할게요. 사본 그냥 아니야 ꯌꯥꯝ familiar 어이바 만남 남매 시세 딱 야에시나 시스나 파이바 시스나 브라 누피기 만남도 남매버거 누시세 ꯀꯔꯤ ꯃꯅꯝꯅꯣ ꯁꯥꯄꯣꯟ ꯑꯃꯒꯤ ꯃꯅꯝ ꯅꯝꯃꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯆꯥꯏꯕ ꯌꯥꯅꯤꯕꯀꯣ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯌꯥꯛꯑꯦꯕ ꯁꯤꯁꯤꯅ ꯑꯃꯁꯤꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯑꯗꯨꯒ ꯁꯤꯁꯦ ꯐ꯭ꯔꯤ ꯒꯤꯐ ꯃꯥꯜꯂꯦꯀꯣ ꯀꯩ ꯍꯥꯏꯅ ꯁꯤꯅ ꯁꯤꯇ꯭ꯔꯁ ꯕ꯭ꯂꯥꯁ ꯍꯥꯏꯕꯀꯣ ꯃꯆꯥꯅꯦ ꯅꯨꯡꯁꯤ ꯑꯩꯒꯤ ꯁꯤꯁꯤꯒ ꯁꯥꯏꯖ ꯃꯥꯟꯅꯩ ꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯤꯅ ꯄꯨꯔꯥ ꯍꯩꯒꯤ ꯃꯅꯝꯅꯦꯕꯀꯣ ꯊꯣꯛꯏꯁꯦ ꯑꯗꯣ ꯅꯨꯄꯥꯒꯤꯅꯦꯗꯤ ꯍꯥꯏꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄꯥꯝꯃꯟꯕꯩ ꯂꯩꯕꯅꯦꯕꯀꯣ ꯃꯅꯝꯗꯣ ꯌꯦꯡꯉꯛꯑꯒꯦ ꯂꯩꯍꯥꯎ ꯃꯅꯝ ꯑꯃ ꯀꯣꯛꯀ ꯉꯥꯎꯕ ꯍꯥꯏꯗꯤ ꯃꯅꯝ ꯍꯥꯏꯐꯦꯠꯇꯪ ꯅꯝꯕ ꯅꯠꯇꯕ ꯌꯥꯝ ꯅꯝꯖꯜꯂꯛꯑꯒ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯃꯌꯥꯝꯗꯤ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯂꯩꯍꯥꯎꯗꯣ ꯌꯥꯝ ꯀꯟꯅ ꯃꯅꯝ ꯅꯝꯖꯜꯂꯛꯑꯀꯥꯟꯗ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒꯤ ꯃꯅꯝꯗꯨꯅꯦ ꯄꯨꯔꯥ ꯂꯩꯍꯥꯎꯒꯤ ꯃꯅꯝꯁꯤ ꯁꯤ ꯄꯥꯝꯗꯦ ꯃꯅꯝꯁꯦ ꯑꯩ ꯁꯤꯁꯤꯃ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯦꯀꯣ ꯑꯅꯤꯁꯤꯕꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯁꯤꯁꯤꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯁꯤꯅ ꯈꯤꯇꯪ ꯌꯥꯛꯑꯦ ꯑꯗꯨ ꯈꯤꯇꯪ ꯆꯥꯏꯔꯒꯕꯨꯗꯤ ꯅꯨꯡꯁꯤꯕꯀꯣ ꯃꯅꯝꯁꯦ ꯌꯥꯔꯦ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯊꯪꯁꯦ ꯑꯩ ꯆꯥꯏ ꯃꯊꯪꯁꯤꯁꯤꯅ ꯑꯦꯃꯥꯖꯣꯟꯗꯩꯅꯦꯕꯀꯣ ꯑꯗꯨꯝ ꯁꯤꯝꯄꯜ ꯄ꯭ꯔꯗꯛꯇꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯗꯣ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯄꯣꯠꯁꯨ ꯐꯩꯌꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯣꯅꯔ ꯑꯃꯒ ꯑꯗꯒꯤ ꯀꯩꯅꯣ ꯅꯥꯏꯠ ꯀ꯭रीꯝ ꯑꯃꯒ ꯂꯧꯕꯅꯦꯕꯀꯣ ꯑꯗꯨꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯝꯄꯜꯒꯤ ꯐꯩꯌꯦꯅ ꯈꯪꯉꯤꯁꯦ ꯑꯩꯅ ꯐꯦꯁ ꯋꯥꯁ ꯑꯃꯈꯛ ꯁꯤꯖꯤꯟꯅꯈ꯭ꯔꯦꯕ ꯇꯤ3ꯒꯤꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯂꯧꯕꯅꯦꯕꯀꯣ ꯁꯤꯗꯅ ꯇꯣꯅꯔ ꯂꯩꯔꯦ 200 ml ꯅꯤꯀꯣ ꯁꯤꯁꯦ ꯂꯨꯄꯥ ꯀꯩꯅꯣ ꯈꯛꯇꯅꯦ 460 ꯈꯛꯇꯅꯦꯕ ꯁꯤꯁꯤꯃ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯛꯑꯒꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛꯇꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯃꯊꯪꯁꯦ ꯀꯩꯅꯣꯅꯦ ꯁ꯭ꯂꯤꯞꯄꯤꯡ ꯀ꯭रीꯝꯅꯦꯕꯀꯣ ꯄꯦꯀꯦꯖꯤꯡꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ 시소 호응만이 시나 499 ꯑꯗꯨꯒ ꯁꯤꯒꯤ ꯉꯁꯥꯏꯒꯤ 시기 460 ꯄꯤꯕꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯣꯏꯈꯤꯕꯅꯦꯕ ꯀꯌꯥꯅꯣ ꯑꯩ ꯀꯥꯎꯔꯦ ꯑꯩ ꯁꯤꯗ ꯊꯣꯛꯍꯜꯂꯝꯒꯦꯕꯀꯣ ꯑꯦꯃꯥꯖꯣꯟꯗ ꯀꯛꯈꯤꯕꯅꯦ ꯑꯗꯨ 300ꯀ ꯁꯝꯊꯤꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯍꯥꯞꯄꯝꯒꯦ ꯁꯥꯏꯗ ꯊꯣꯛꯍꯜꯂꯝꯒꯦꯕꯀꯣ ꯃꯃꯜꯁꯤꯡꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯇꯥꯡꯕ ꯈꯛꯇꯪꯅ ꯑꯗꯨꯝ ꯐꯩ ꯍꯥꯏꯕ ꯂꯩꯇꯦꯗꯅꯀꯣ ꯀꯩꯅꯣ ꯁꯤꯗꯤ ꯃꯈꯨꯝ ꯍꯥꯡꯉꯛꯑꯦ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯈꯨꯝ ꯍꯥꯡꯉ ꯂꯥꯛꯑꯦ ꯁꯤꯁꯤꯃ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯩꯔꯦ ꯁꯤꯃ ꯁꯤꯝꯄꯜꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯨ
ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯅ ꯇꯤ ꯇ꯭ꯔꯤꯒꯤ ꯁꯤꯖꯤꯟꯅꯔꯝꯕꯗꯣ ꯇꯤ ꯇ꯭ꯔꯤꯒꯤꯔ ꯒ꯭ꯔꯤꯟ ꯇꯤꯒꯤꯔ ꯀꯩꯅꯣ ꯑꯩ ꯀꯥꯎꯔꯦꯕꯀꯣ ꯑꯃꯗꯤ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯃꯒꯤ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦ ꯁꯤꯁꯤꯅ ꯑꯃꯨꯛꯀ ꯕ꯭ꯂꯨ ꯀꯂꯔ ꯑꯣꯏꯗꯅꯀꯣ ꯑꯗ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯝꯕ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅ ꯂꯣꯏꯔꯀꯥꯟꯗꯀꯣ ꯅꯨꯡꯉꯥꯏꯅ ꯚꯤꯇꯥꯃꯤꯟ ꯁꯤꯒꯤ ꯑꯃ ꯆꯦꯟꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯁꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯅꯝꯗꯤ ꯈꯔ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯅꯝ ꯌꯥꯎꯗꯦꯕꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯅꯝꯗꯣ ꯈꯤꯇꯪ ꯌꯥꯎꯋꯦ ꯑꯗꯨꯒ ꯗꯤ ꯃꯅꯝꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯕ ꯑꯃ ꯈꯤꯇꯪ ꯌꯥꯛꯄ ꯇꯥꯏꯞꯇ ꯃꯅꯝ ꯑꯃꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯑꯕ ꯑꯗꯣ ꯁꯤꯝꯄꯜ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯉꯛꯀꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯛ ꯍꯧꯕꯒꯗꯤ ꯈꯪꯉꯣꯏꯕ ꯑꯗꯨꯁꯨ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯊꯥ ꯑꯃ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯔꯀꯥꯟꯗ 4 weeks 5 weeksꯀꯨꯝꯕ ꯁꯨꯔꯀꯥꯟꯗ ꯍꯥꯏꯗꯤ ꯔꯤꯚ꯭ꯌꯨꯗꯣ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯑꯗꯨꯝ ꯔꯤꯚ꯭ꯌꯨꯗꯤ ꯐꯖꯩꯌꯦꯕꯀꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅ ꯂꯩꯕꯅꯦ ꯍꯣꯡꯁꯨ ꯍꯣꯡꯕ ꯂꯩꯔꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯅꯝꯒꯦꯅ ꯅꯝꯕꯅꯦꯕꯀꯣ ꯑꯁꯦꯡꯕꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯁꯤꯒꯤ ꯀꯚꯔꯁꯦ ꯎꯕ ꯀꯥꯟꯗ ꯌꯥꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯄꯥꯝꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯅꯝꯍꯧꯒꯦꯅ ꯁꯨꯝ ꯅꯝꯍꯧꯕꯅꯦꯕꯀꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯐꯣꯟ ꯀꯣꯕꯔꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯌꯥꯝ ꯄꯣꯁ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯆꯒꯦ ꯕꯥꯏ